Purp Kanglup Haze, Horopam Salakpam Punba Webe, Ko Natragana, Lon Punna Setomina Kangu Webe, Natragana, culture gi items and Punna Setomina Webe, Matamangal Lingida, Purp Kanglup Masama, Malay Madu Singdu, Apunba umbrella, Magi Makada, Mitay, Herna, Koi Layam, the Mitay Herga. Akoigi lining manada budagi mitay panganama thokre loan manade na akoigi lebanai kabu singse Bishnupura Manipuri oina leigre Haujik Manipuri hariba umbrella sigi makhada hariba patra si manungda punamakse tongan maturian oina madugi isingdo haizallaga Manipuri haiba container dugi manungda akoise amata oina leimina badi haiba maduni akoigi apikpa idea ko aduna Manipur gi maming si kya lege hai taradi aina thengna gi bada tum thibiu dum mel malai bani tili kopto na duada kai no mem kamaitre park poirei maitai lei park kanglei park hai masidi thengna de adu pu masi yamna popularize oi ba mong da akoi gi coin tau gi ba adum ba word amani hai tare aduga poloida Manipur haibasna Karibniwas Maharashtra ki matamdagi akoigi lakhibani adui mamangda tongan maming singda khangnaramya Manipuri haiba term se masi Manipur da leiriba Purp Kanglup punamak se Manipuri ni haiba definition ama semna badi honaru yebako adubu mayamna madu accept over ngamgide